ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯅꯤꯄꯥꯟꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯑꯦꯝ ꯀꯁꯣꯝ ꯚꯤꯂꯦꯖꯇ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯥꯒꯥ ꯐꯨꯔꯨꯞ CSOꯁꯤꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯠꯊꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯥꯟꯗꯦꯜ ꯖꯤꯂꯥꯗ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯅ ꯃꯃꯤ ꯇꯥꯈꯤ꯫ ꯁ꯭ꯀꯨꯜ, ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ, ꯀꯩꯊꯦꯜ ꯑꯃꯗꯤ ꯂꯝꯕꯤꯗ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯠꯗꯥꯎꯟ ꯇꯧꯈꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯆꯞꯄꯤ ꯀꯥꯔꯣꯡ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2026ꯇ ꯆꯥꯟꯗꯦꯜ ꯖꯤꯂꯥꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 958ꯅ ꯄꯔꯤꯈꯥ ꯑꯁꯤꯕꯨ ꯊꯥꯈꯤ꯫ ꯑꯗꯨꯗ ꯁꯥꯇ꯭ꯔ 859ꯅ ꯄꯥꯁ ꯇꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯁ ꯄꯔꯁꯦꯟꯇꯦꯖ 89.07% ꯆꯠꯈꯤ꯫ ꯊꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟꯒꯤ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯁꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2022ꯒꯤ ꯐꯥꯏꯅꯦꯜ ꯃꯦꯔꯤꯠ ꯂꯤꯁ ꯍꯥꯏꯗꯣꯛꯄꯗ ꯖꯤꯂꯥ ꯑꯁꯤꯗꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯌꯥꯎꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯁꯪꯁꯊꯥꯟꯁꯤꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯆꯥꯟꯗꯦꯜꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯗꯦ 2023 ꯖꯤꯂꯥ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯄꯟꯊꯥ ꯚꯤꯂꯦꯖꯇ ꯂꯩꯕ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜꯗ ꯍꯧꯗꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯍꯦꯜꯊ ꯚꯤꯚꯥꯒꯀꯤ ꯃꯀꯣꯛ ꯊꯪꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ICDSL ꯆꯥꯟꯗꯦꯜ ꯑꯃꯗꯤ ZEO ꯆꯥꯟꯗꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯦꯁꯅꯦꯜ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ DHS ꯆꯥꯟꯗꯦꯜꯅ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁ ꯑꯃꯗꯤ ꯄꯥꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯊꯥ ꯑꯁꯤꯒꯤ 8ꯇ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯦꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯥꯁꯇ꯭ꯔꯤꯌꯥ ꯕꯥꯜ ꯁ꯭ꯋꯥꯁꯊ꯭ꯌ ꯀꯥꯔꯤꯀꯔꯝ RBSKꯅ ꯑꯄꯣꯂꯣ ꯆꯤꯜꯗ꯭ꯔꯦꯟꯁ ꯍꯣꯁꯄꯤꯇꯥꯜ ꯆꯦꯟꯅꯥꯏꯒ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯔꯤ ꯀꯥꯔꯗꯤꯌꯦꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯦꯝꯞ ꯑꯃꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯔꯂꯤ ꯏꯟꯇꯔꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯑꯉꯥꯡ 150ꯒꯤ ꯃꯊꯛꯅ ꯂꯦꯝꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ KVK ꯆꯥꯟꯗꯦꯜꯅ ꯁꯤꯟꯗꯨꯅ ꯆꯥꯟꯗꯦꯜꯗ ꯂꯩꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯣꯏꯜ ꯐꯔꯇꯤꯂꯤꯇꯤ ꯏꯟꯍꯦꯟꯁꯃꯦꯟꯠ ꯊ꯭ꯔꯨ ꯁꯤꯝꯄꯜ ꯃꯦꯖꯔꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯊꯥ ꯑꯁꯤꯗ KVK ꯆꯥꯟꯗꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯧꯃꯤꯁꯤꯡꯗ ꯊꯕꯤ, ꯈꯥꯃꯦꯟ, ꯕꯦꯔꯦꯟꯗ꯭ꯔꯤ, ꯍꯋꯥꯏꯖꯥꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏꯅꯆꯤꯡꯕ ꯊꯥꯅꯗꯕ ꯃꯔꯨ ꯃꯔꯥꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯦꯔꯤꯅꯔꯤ ꯑꯣꯐꯤꯁ ꯆꯥꯟꯗꯦꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯕ ꯁꯥꯏꯟꯇꯤꯐꯤꯛ ꯃꯑꯣꯡꯗ ꯍꯥꯃꯦꯡ ꯂꯣꯏꯕꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯚꯤꯚꯥꯒ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯑꯦꯅꯤꯃꯦꯜ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯁꯤꯟꯗꯨꯅ ꯁꯥ ꯁꯟꯗ ꯅꯥꯒꯟꯕ ꯐꯨꯠ ꯑꯦꯟড ꯃꯥꯎꯠ ꯂꯩꯅꯥꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯊꯥ ꯑꯁꯤꯒꯤ 35ꯗ ꯆꯔꯥꯡꯆꯤꯡ ꯈꯨꯜꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯋꯨꯃꯦꯟ ꯑꯦꯟড ꯆꯥꯏꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯃꯈꯥꯗ ꯃꯤꯁꯟ ꯄꯣꯁꯟ 2.0ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯆꯍꯤ ꯑꯁꯤꯒꯤ ꯄꯣꯁꯟ ꯄꯛꯋꯥꯗꯥ 2026 ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ICDS ꯁꯦꯜ ꯆꯥꯟꯗꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯔ ꯑꯍꯟꯊꯦꯝ ꯅꯦꯃꯤꯗꯒꯤ ꯋꯥꯍꯩ ꯈꯔ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯟꯗꯛꯀꯤ 9ꯔꯛ ꯁꯨꯕ ꯄꯣꯁꯟ ꯄꯛꯋꯥꯗꯥ 2026 ꯑꯁꯤ 9 ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯔꯒ 23 ꯑꯦꯄ꯭ꯔꯤꯜ 2026 ꯐꯥꯎ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯏꯚꯦꯟꯠ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯋꯨꯃꯦꯟ ꯑꯦꯟড ꯆꯥꯏꯜ ꯗꯦꯚꯦꯂꯞꯃꯦꯟꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ 2026 9ꯔꯛ ꯁꯨꯕ ꯄꯣꯁꯟ ꯄꯛꯋꯥꯗꯥꯒꯤ ꯊꯤꯝ ꯑꯁꯤꯗꯤ Maximizing Brain Development in the First 6 Years of Life. Nearly 85 to 90% brain development asi chahi 3 fawbada complete oi. Theme asigi makhada 5 sub-theme amasu khaidokli madudi Number 1. Mother and Child Nutrition. Pregnant and lactating mother amasung angang tha taruk taina chahi taruk phawgi singda kari machi oiba chinjak chaba yagani. Anisubada early stimulation for brain development 0 to 3 years. Mama mapa amadi family singna activities tawba yaba angangi brain development da mating pangba. Number 3. Play-based education in early years 3 to 6 year. Angang singda sana na lairik takpiba. Number 4. Role of parents and community in minimizing screen time. Angang singda kahina TV mobile yenghandaba. Number 5. Garnering community support for stronger Anganwadi Center. Community singna mating pangbiduna Anganwadi Center asi chaukhat hanba. Masigi event asi whole India da pangthokli. Manipur gi district mayam da pangthokpagumna Chandel district tasu pangthokli. 11 April 2026 da ICDS Social Welfare Department ga Health Department ga Convergent Action oina Poshan Rally ama chatkhi Poshan Pakwada gi theme da mass awareness pinabagi.
Poshan Pakwada gi 15 days manung asida Chandel gi ICDS staff amasung field functionaries haibadi Anganwadi worker amasung Anganwadi helper mayamna masa masagi khungangsingda home visit chatuna community awareness piduna Anganwadi center da activities kaya ama pangthoktuna Poshan Pakwada gi theme asibu maipaknaba kanna honari.